ꯈꯪꯗꯦꯗ ꯂꯥꯏꯕꯛꯁꯦ ꯗꯤ ꯅꯨꯡꯉꯥꯏꯅ ꯇꯝꯗꯕ ꯄꯨꯟꯁꯤꯗꯣ ꯑꯣꯏ ꯗꯤ ꯆꯥꯗꯦ ꯊꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯕ ꯅꯠꯇꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯕ ꯅꯠꯇꯕ ꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯒꯤ ꯋꯥꯕꯁꯤꯗꯤ ꯑꯁ ꯀꯣꯛꯇꯗꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯅꯦ ꯂꯣꯏꯔꯦ ꯃꯁꯥ ꯃꯁꯥꯗ ꯊꯦꯡꯅꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯨꯁꯤꯡꯁꯦ ꯗꯤꯄꯥꯂꯤꯒ ꯑꯒꯨꯅꯥꯎꯒꯁꯤꯗꯤ ꯑꯒꯨꯅꯥꯎꯁꯦ ꯅꯦꯜꯁꯟ ꯀꯧꯋꯦ ꯐꯦꯟꯁꯤꯡ ꯁꯥꯟꯅꯕꯅꯦ ꯃꯕꯥꯅꯤꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯌꯥꯏꯑꯕ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯈꯛ ꯑꯩꯁꯦ ꯇꯤꯜꯍꯧ ꯆꯅꯥꯗ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯈꯔ ꯌꯦꯡꯒꯦꯅ ꯔꯥꯅꯤ ꯐꯤ ꯇꯤꯜꯍꯧ ꯆꯅꯥꯗ ꯕꯕꯤꯇꯥꯅ ꯑꯃ ꯂꯩꯕꯅꯦꯕ ꯃꯥꯒꯤꯗ ꯆꯠꯂꯦ ꯑꯁ ꯃꯥꯒꯤꯗ ꯐꯤꯔꯣꯜ ꯂꯣꯏ ꯁꯨꯅ ꯌꯥꯍꯧꯋꯦ ꯃꯌꯦꯛ ꯅꯥꯏꯕ ꯑꯗꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯈ꯭ꯋꯥꯡꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯂꯨꯍꯣꯡꯕ ꯑꯃꯗ ꯀꯩꯅꯥ ꯑꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯃꯆꯥꯛꯈꯩ ꯂꯣꯏꯅꯃꯛ ꯌꯥꯍꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ ꯐꯗꯤꯒꯁꯦ ꯑꯃꯨꯛ ꯂꯪꯊꯣꯛꯇꯅ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯗꯅꯦꯁꯦ ꯉꯁꯤꯗꯤ ꯃꯇꯣꯝꯗ ꯂꯨꯒꯦ ꯅꯣꯏ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯨꯅ ꯑꯇꯩꯁꯤꯡꯁꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯣꯏ ꯐꯝꯃꯒ ꯂꯩꯔꯤꯅꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯏꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯃꯣꯁꯨ ꯑꯣꯐꯤꯁ ꯆꯠꯀꯗꯕꯅꯤ ꯊꯦꯡꯈ꯭ꯔꯕꯅꯦ ꯆꯠꯄ ꯉꯝꯗꯗꯅ ꯁꯨꯝ ꯌꯥꯎꯗꯅ ꯂꯩꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯃꯇꯝ ꯈꯔꯗꯅꯤ ꯑꯩꯈꯣꯏꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯈꯟꯕꯗꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯍꯥꯏꯃꯜꯂꯁꯨ ꯃꯤꯅꯗꯤ ꯇꯥꯅꯤꯡꯉꯔꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯐꯅꯦꯛꯀꯤ ꯋꯥꯔꯤꯗꯣ ꯇꯤꯜꯍꯧ ꯆꯅꯥꯗ ꯕꯕꯤꯇꯥꯅ ꯑꯗꯨꯝ ꯍꯪꯉꯒ ꯔꯥꯅꯤ ꯌꯣꯟꯕꯅ ꯑꯗꯨꯝ ꯍꯪꯉꯒ ꯃꯌꯥꯝ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯒꯅꯤ ꯑꯁ ꯃꯉꯣꯟꯗ ꯌꯥꯍꯧꯕ ꯑꯉꯧꯕꯁꯤꯡꯗꯨꯗꯤ ꯑꯁ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤꯅ ꯖꯩꯒꯗ ꯏꯟꯒꯗꯕꯅꯤನ ꯃꯆꯨ ꯐꯖꯔꯒꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯕꯣꯔꯗꯔꯁꯦ ꯄꯤꯛꯄ ꯑꯗꯨꯒ ꯑꯉꯧꯕꯒꯨꯝꯕ ꯀ꯭ꯔꯤꯝꯒꯨꯝꯕꯗꯅ ꯑꯃꯨꯛ ꯌꯥꯝ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯆꯨ ꯐꯖꯕ ꯂꯩꯔꯒ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯦꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤꯕꯨ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯝꯁꯤꯗ ꯌꯥꯝꯅ ꯈꯪꯕꯁꯨ ꯑꯣꯏꯗꯕ ꯑꯗꯨꯅ ꯏꯁꯩ ꯊꯥꯔꯒꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯗꯅ ꯀꯣꯄꯤꯔꯥꯏꯠꯁꯦ ꯀꯔꯝꯕ ꯏꯁꯩꯗꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯁꯨ ꯑꯩꯁꯦ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯁꯨꯝ ꯄꯨꯛꯅꯝꯗ ꯅꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯔꯤꯕ ꯏꯁꯩꯁꯤꯁꯨ ꯑꯇꯩ ꯏꯁꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯂꯥꯒꯤ ꯏꯁꯩꯒꯤ ꯇꯥꯏꯞꯅꯦꯕ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯏꯁꯩꯁꯦ ꯁꯤꯅꯤ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯑꯃꯨꯛ ꯌꯥꯔꯝꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯗꯗꯅ ꯂꯩꯔꯝꯃꯦ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯏꯪꯉꯒ ꯊꯝꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯋꯔꯒꯨꯝꯕꯁꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯃꯁꯤꯗꯒꯁꯦ ꯄꯨꯔꯥ ꯂꯥꯟꯅꯤꯗ ꯏꯃꯥꯅ ꯇꯧꯗꯣꯏꯁꯦ ꯃꯁꯨꯁꯤꯡꯁꯤꯗ ꯐꯨꯕꯋꯣ ꯈꯣꯠꯄꯋꯣ ꯇꯧꯔꯤꯅꯦ ꯏꯃꯥꯒꯤ ꯃꯁꯨꯁꯤꯡꯁꯦ ꯑꯁ ꯌꯥꯝꯅꯗꯤ ꯐꯩ ꯏꯃꯥꯗꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯐꯩ ꯑꯩꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯣꯏ ꯀꯧꯕꯗ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯑꯗꯨꯒ ꯃꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯨ ꯑꯗꯨꯝ ꯄꯦꯟꯅꯕ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯅꯒ ꯀꯦꯁꯟꯕꯁꯤꯗꯤꯕꯀꯣ ꯗꯥꯏꯖꯨꯟ ꯗꯥꯒꯨꯅ ꯀꯩꯅꯣꯝꯇꯪ ꯆꯥꯅꯤꯡꯉꯁꯨ ꯈꯣꯠꯅꯤꯡꯉꯁꯨ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒ ꯇꯧꯔꯤꯅꯦ ꯑꯗꯒꯤ ꯐꯤꯔꯣꯜ ꯑꯃꯇꯕꯨ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯁꯨ ꯑꯗꯣ ꯃꯣꯏ ꯅꯨꯃꯤꯠ ꯑꯝꯇ ꯁꯪꯗꯦꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯦ ꯇꯁꯦꯡꯅ ꯁꯪꯗꯗꯅ ꯆꯠꯊꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯈꯤꯕ ꯅꯠꯇꯅ ꯀꯩꯝꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯦ ꯃꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯁꯦꯕꯥꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯒꯤ ꯏꯁꯤꯡ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯗꯒꯤ ꯊꯕꯛ ꯆꯠꯂꯁꯨ ꯑꯗꯨꯝ ꯃꯣꯏꯒ ꯇꯧꯔꯒ ꯑꯗꯨم ꯆꯠꯂꯤꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯤꯅ ꯂꯩꯔꯤꯉꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯎꯖꯒꯦꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯤꯅꯦ ꯏꯃꯥꯒꯤ ꯃꯁꯨꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯥꯁꯦ ꯁꯤꯁꯦ ꯊꯥꯎ ꯑꯣꯏꯅ ꯇꯩꯕꯤꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯥꯎ ꯑꯣꯏꯅ ꯇꯩꯕꯤꯌꯨꯅ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯥꯎ ꯇꯩꯌꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯅ ꯌꯨꯕꯤ ꯊꯥꯎꯒ ꯑꯝꯂꯥ ꯊꯥꯎꯒꯁꯦ ꯁꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯇꯩꯕ ꯑꯔꯩꯕ ꯑꯗꯨꯝ ꯇꯧꯔꯒ ꯑꯝꯂꯥ ꯊꯥꯎ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯕꯤ ꯊꯥꯎ ꯇꯩꯔꯤꯅꯦ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄꯅꯤꯗ ꯉꯥꯡꯉꯤ ꯁꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗ ꯃꯤ ꯃꯆꯥꯗ ꯉꯥꯡꯉꯨꯔꯒꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯀꯅꯤꯗꯅ ꯑꯗꯨꯅ ꯌꯥꯁꯨ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯆꯦꯒ ꯙꯅꯤꯒꯅ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯩ ꯑꯕꯦꯝꯃ ꯍꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯕꯣꯛꯀꯤ ꯏꯔꯨꯖꯕꯁꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯇꯤꯟ ꯁꯤꯠꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯃꯨꯛ ꯍꯩꯅꯗꯕꯗꯣ ꯑꯗꯒꯤ ꯁꯪꯗꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯥꯏ ꯊꯕꯛ ꯆꯠꯊꯣꯛꯑꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯤꯈꯣꯏ ꯂꯣꯏ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅꯤꯀꯣ ꯊꯕꯛ ꯇꯧꯕꯁꯦ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯃꯊꯪ ꯑꯩ ꯑꯗꯨ MA ꯂꯣꯏꯔꯦ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ PhD ꯑꯃꯨꯛ ꯇꯧꯔꯒꯅꯤ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ B.Ed ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤꯡꯁꯤꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯗꯨꯝ ꯆꯠꯅꯈꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯏꯁꯪ ꯁꯪꯗꯦ
ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯀꯝꯄꯨꯇꯔꯁꯨ ꯂꯣꯏꯔꯦ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯊꯥꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯈꯔ ꯀꯧꯗꯣꯏ ꯇꯧꯔꯤꯗꯅ ꯑꯗꯣ ꯊꯕꯛꯇꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯆꯩ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯊꯥꯔꯒ ꯂꯥꯏꯕꯛ ꯐꯔꯒꯅ ꯈꯟꯕꯤꯔꯛꯄ ꯐꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯐꯠꯇ꯭ꯔꯒꯅ ꯐꯠꯇꯕꯩ ꯊꯕꯛ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯒꯨꯁꯨ ꯑꯦꯝ ꯑꯦ ꯃꯅꯤꯄꯨꯔꯤꯅꯦ ꯃꯥ ꯍꯧꯖꯤꯛꯁꯨ ꯑꯦꯝ ꯑꯦ ꯇꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ BSc ꯑꯦꯒ꯭ꯔꯤ ꯂꯣꯏꯔꯦ ꯗꯦꯔꯥꯗꯨꯟꯗ ꯇꯝꯃꯛꯄꯅꯦ ꯃꯥꯁꯨ ꯊꯕꯛ ꯀꯥꯎꯗ ꯊꯕꯛ ꯈꯔ ꯀꯧꯗꯣꯔꯤꯅ ꯀꯧꯊꯣꯔꯛꯄꯅꯦ ꯃꯥꯗꯤ MSc ꯑꯦꯒ꯭ꯔꯤ ꯇꯝꯖꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯌꯦꯡꯒꯦꯅ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯡ 2ꯗ ꯆꯠꯀꯅꯤꯅ ꯇꯧꯔꯝꯕꯗꯣ ꯉꯁꯤ ꯇꯥꯡ 2ꯅꯤꯀꯣ ꯇꯥꯡ 2ꯗ ꯆꯠꯀꯅꯤꯅ ꯇꯧꯔꯝꯕꯗꯣ ꯇꯣꯛꯑꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯥꯎꯅ ꯁꯤꯜꯂꯤꯁꯤꯡꯁꯦ ꯍꯥꯟꯅꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯣꯏ ꯄꯤꯔꯦ ꯑꯗꯒꯤ ꯄꯔꯤꯈꯥ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯔꯦ ꯈꯔ ꯑꯃꯅ ꯁꯤꯂꯣꯡꯗ ꯇꯥꯔꯦ ꯈꯔ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤꯗ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯀꯤꯝꯗꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯇꯤꯀꯦꯠꯁꯦ ꯂꯣꯏ ꯀꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁꯤꯖꯟ ꯑꯣꯏꯕꯅꯤꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯌꯥꯁꯦ ꯇꯤꯀꯦꯠꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕ ꯇꯤꯀꯦꯠꯀ ꯇꯥꯡꯕꯅꯤꯅ ꯇꯤꯀꯦꯠꯁꯦ ꯍꯥꯟꯅ ꯂꯣꯏ ꯀꯛꯁꯜꯂꯦ ꯂꯩꯐꯝ ꯈꯣꯠꯐꯝ ꯂꯣꯏꯅꯃꯛ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔ ꯇꯥꯕ ꯌꯥꯔꯦ ꯀꯥꯎꯗ ꯂꯣꯏ ꯇꯥꯔꯅꯤꯅ ꯑꯅꯧꯕ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃꯃꯨꯛ ꯄꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯦꯛꯖꯥꯝ ꯊꯥꯔꯅꯤ ꯉꯁꯤ ꯆꯠꯂꯔꯣꯏ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯇꯤꯀꯦꯠꯁꯨ ꯔꯤꯐꯟ ꯇꯧꯕ ꯌꯥꯗꯕꯅꯤ나 ꯗꯦꯠ 6ꯇꯒꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯑꯦꯛꯖꯥꯝꯁꯦ ꯐꯖꯅ ꯊꯥꯗꯣꯛꯑꯝꯃꯒ ꯗꯦꯠ 6ꯇ ꯑꯣꯏꯅ ꯃꯣꯏ ꯀꯣꯏꯕ ꯆꯠꯂꯅꯤꯌꯦ ꯃꯣꯏ ꯃꯔꯤ ꯑꯗꯨꯒ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯍꯤꯁꯨꯔꯗ ꯇꯝꯃꯛꯄꯅꯦ ꯃꯥꯁꯦ ꯀꯦꯃꯦꯁꯇ꯭ꯔꯤꯗ MSc ꯇꯧꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯊꯕꯛꯀꯤ ꯂꯣꯏꯅꯃꯛ ꯊꯕꯛꯀꯤ ꯉꯥꯛꯇꯅꯤ ꯐꯝꯃ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯍꯤꯁꯨꯔꯗ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯑꯗ ꯊꯕꯛ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯆꯠꯂꯅꯤꯅ ꯍꯥꯏꯔꯤ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯥꯃꯒ ꯏꯅꯦꯒꯗꯪꯅꯦꯕ ꯃꯇꯣꯝꯇ ꯄꯣꯛꯑꯦꯕ ꯃꯥꯁꯤꯅ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯤꯁꯦ ꯑꯦꯛꯖꯥꯝ ꯃꯆꯥ ꯃꯆꯥ ꯊꯥꯔꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜ ꯈꯔ ꯂꯤꯡꯕ ꯑꯃꯗ ꯆꯪꯅꯅꯕ ꯇꯧꯔꯣꯅꯗꯤ ꯍꯥꯏꯔꯤ ꯑꯗꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯂꯩꯅꯤꯡꯗꯦꯕ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯋꯤꯗꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯩ ꯄꯣꯠ ꯆꯩ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔ ꯄꯨꯟꯁꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯀꯥꯡꯂꯨꯞꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯐꯨꯕꯣ ꯈꯣꯠꯄꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯇꯤꯟꯒ ꯁꯦꯠꯆꯟꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯇꯧꯈꯤꯗ꯭ꯔꯅꯦ ꯑꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯃꯤꯁꯤꯡꯁꯦ ꯂꯥꯛꯄ ꯑꯗꯩ ꯃꯁꯛꯁꯨꯅꯦ ꯃꯥꯅ ꯑꯗꯨꯝ ꯈꯪꯅꯤꯕ ꯃꯤꯁꯤꯡꯁꯦ ꯃꯃꯤꯡ ꯀꯧꯅꯤꯕ ꯑꯩꯈꯣꯏꯗꯗꯤ ꯀꯥꯎꯋꯦꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯄꯁꯤꯗꯗꯤ ꯐꯖꯅ ꯀꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯕꯅꯤꯅ ꯂꯥꯛꯑꯝꯕ ꯃꯤꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥꯗꯦ ꯅꯥꯕ ꯐꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯅ ꯀꯦꯁꯟꯅꯔꯤꯔꯥ ꯇꯧꯁꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯇꯨꯅ ꯇꯧꯔꯤꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯟꯕꯗ ꯃꯝꯃꯖꯥꯠꯅꯦ ꯗꯥꯛꯇꯔꯗꯁꯨ ꯄꯪꯇꯥꯅ ꯇꯥꯟꯅꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯇꯧꯔꯤꯁꯤꯅꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯣꯝꯗ ꯇꯧꯖꯔꯛꯄ ꯑꯗꯒꯤ ꯅꯍꯥꯟꯋꯥꯏꯁꯨ ꯉꯥꯏꯔꯦ ꯈꯔ ꯀꯜꯂꯤꯉꯩꯗꯅꯦ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯌꯥꯝꯅ ꯂꯩꯌꯦꯕ ꯁꯥꯒꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯂꯩꯌꯦꯕ ꯑꯗꯩ ꯄꯥꯈꯪꯕꯁꯨ ꯂꯩ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯂꯥꯏ ꯂꯩ ꯑꯗꯩ ꯀꯥꯡꯁꯤꯃ ꯑꯗꯨꯝ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯄꯥꯜꯂꯤ ꯄꯨꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯇꯔꯄꯣꯟ ꯀꯩꯅꯣ ꯎꯁꯣꯞ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕ ꯄꯥꯜꯂꯤꯁꯤꯁꯨ ꯆꯥꯎꯅ ꯄꯨꯏꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥ ꯃꯇꯣꯝꯗꯅ ꯇꯧꯗꯣꯏꯅꯦꯕ ꯕꯖꯥꯔ ꯆꯠꯂꯁꯨ ꯑꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨꯅꯦ ꯃꯥꯏꯕꯤꯅ ꯀꯧꯕ ꯑꯗꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯀꯧꯅꯤ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯕꯥꯃꯣꯟ ꯑꯃꯨꯛ ꯀꯧꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯇꯧꯖꯗꯣꯏꯅꯦꯕ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯃꯧꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯤꯟꯅ ꯊꯣꯛꯇꯕꯗꯣ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅꯁꯨ ꯑꯃꯨꯛ ꯉꯥꯡꯉꯤꯅꯦ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯃꯧꯁꯤꯡꯁꯦ ꯏꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯔꯤꯝ ꯍꯩꯍꯧꯔꯔꯣꯏꯅꯦ ꯃꯌꯥꯝꯁꯤꯗꯁꯨ ꯁꯤꯟꯅꯔꯒ ꯇꯧꯕꯤꯌꯨꯅꯦ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯁꯥꯒꯤ ꯍꯩꯅꯕꯤꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄ ꯍꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯁꯦ ꯀꯅꯥꯁꯨ ꯀꯩꯁꯨ ꯈꯜꯂꯨꯄꯣꯟꯇꯦꯕ
ꯑꯩꯗꯤ ꯍꯟꯗꯛꯁꯨ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯥꯛꯇꯔ ꯖꯤꯅꯥꯗꯨꯗ ꯑꯩ ꯆꯠꯄꯗ ꯌꯦꯡꯊꯣꯔꯛꯑꯦ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯗꯣꯔꯛꯑꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯐꯪꯉꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯨꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯄꯨꯡ 1-2 ꯇꯥꯕꯐꯥꯎ ꯇꯨꯝꯗ꯭ꯔꯦ ꯑꯗꯣ ꯏꯃꯥꯁꯦ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯐꯥꯎ ꯑꯩꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯗꯩ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤꯕ ꯍꯥꯏꯗꯤ ꯃꯊꯪ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯘꯔꯤꯒꯤ ꯇꯦꯛ ꯇꯦꯛ ꯈꯣꯡꯕꯁꯦ ꯇꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯝ ꯇꯧꯔꯒ ꯑꯂꯥ ꯂꯥꯎꯕꯁꯦ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯉꯥꯟꯈꯤꯕꯁꯦ ꯈꯪꯍꯧꯗꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯌꯥꯔꯤꯈꯣꯏꯗꯤ ꯏꯪꯕꯁꯤꯗ ꯑꯩ ꯌꯥꯍꯧ ꯊꯦꯡꯉꯦ ꯌꯥꯍꯧ ꯊꯦꯡ ꯍꯧꯒꯠꯂꯦꯀꯣ ꯑꯍꯤꯡꯗ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯕ ꯂꯣꯏ ꯇꯥꯔꯁꯨ ꯍꯤꯞꯄꯒ ꯑꯗꯨꯝ ꯂꯩꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯆꯥꯅꯨꯄꯤꯅꯤ ꯈꯨꯖꯤꯟꯅꯒ ꯁꯤꯛꯄꯁꯦ ꯑꯁ ꯅꯥꯏ ꯍꯥꯏꯔꯤꯌꯦ ꯑꯩꯈꯣꯏꯗꯅꯦꯅ ꯏꯃꯥꯅ ꯈꯨꯖꯤꯟ ꯁꯤꯛꯄꯩ ꯃꯈꯨꯠꯁꯦ ꯂꯣꯏ ꯅꯥꯔꯦꯅ ꯐꯨꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯂꯥꯝꯕ ꯐꯨꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯁꯥꯎꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯑꯩꯒꯤ ꯌꯦꯡꯊꯣꯛꯄꯁꯤꯗ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯑꯦ ꯍꯤꯗꯥꯛ ꯆꯥꯕꯒꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯊꯣꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯗꯣꯛꯑꯒ ꯑꯩꯈꯣই ꯀꯣꯛꯁꯤꯗ ꯈꯔ ꯍꯥꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯃꯊꯧ ꯇꯥꯏ ꯀꯥꯎꯟꯁꯦꯂꯤꯡ ꯀꯔꯤ ꯀꯔꯥꯁꯦ ꯈꯔ ꯇꯧꯊꯣꯛꯄ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯑꯅꯥꯕ ꯁꯦꯟꯅꯕ ꯃꯤꯁꯤꯡꯁꯦ ꯁꯤꯒꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯀꯥꯎꯟꯁꯦꯂꯤꯡꯗꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯃꯁꯨ ꯂꯥꯛꯑꯦ ꯃꯆꯦꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯌꯨꯛ ꯉꯟꯇꯥꯗꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯥꯏ ꯃꯅꯥꯛꯇ ꯏꯃꯥꯅ ꯂꯥꯎꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯥꯔꯤꯅꯦ ꯃꯥꯃꯅ ꯉꯥꯡꯉꯗꯤ ꯏꯃꯥꯁꯦ ꯈꯔꯁꯨ ꯑꯃꯨꯛ ꯐꯩꯌꯦꯕ ꯃꯧꯄꯥꯅꯤꯅ ꯅꯨꯡꯁꯤꯗꯅ ꯊꯥꯏꯅ ꯅꯨꯡꯁꯤꯈꯤꯕꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯃꯔꯛꯀꯤꯁꯤꯗꯤ ꯀꯥꯎꯈ꯭ꯔꯒ ꯊꯥꯏꯅꯒꯤꯁꯤꯡꯁꯤꯅꯦꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯔꯗꯤ ꯏꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯃꯅꯁꯨ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯁꯤ ꯏꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯖꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯁꯨ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯍꯥꯏꯕꯅꯤꯅ ꯑꯗꯒꯤ ꯌꯥꯝꯅ ꯐꯖꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯪ ꯅꯠꯇꯦ ꯚꯤꯗꯤꯑꯣ 2-3ꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯝꯍꯧꯕ ꯃꯦꯃꯣꯔꯤ ꯑꯣꯏꯕꯒꯤ ꯏꯔꯨꯖꯕꯒꯤ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯚꯣꯏꯁꯇꯣ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯑꯉꯥꯡ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯕꯥꯏ ꯕꯥꯏ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯕꯒꯤꯅꯦ ꯁꯤ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯁꯨ ꯏꯔꯨꯖꯔꯦ ꯑꯩꯅ ꯅꯝꯖꯜꯂꯤꯅꯦ ꯃꯥꯒꯗꯤ ꯈꯪꯄꯣꯟꯇꯦ ꯈꯪꯉꯗꯤ ꯁꯥꯎꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯗꯩ ꯍꯧꯠꯂꯛꯀꯅꯣ ꯅꯗꯣꯏꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯟꯗꯣꯟ ꯊꯤꯟꯕꯗꯤ ꯌꯥꯝ ꯄꯥꯝꯕ ꯃꯥꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅꯦ ꯅꯣꯡꯉꯥꯟꯕꯒ ꯏꯔꯨꯖꯊꯣꯛꯑꯒ ꯆꯟꯗꯣꯟ ꯊꯤꯟꯖꯜꯂꯤꯅ ꯑꯗꯩ ꯃꯤꯡꯖꯦꯟꯗꯣ ꯑꯝꯇ ꯂꯧꯆꯣ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯟꯗꯩ ꯃꯤꯡꯖꯦꯟ ꯃꯆꯥꯗꯣ Yare yare. Mana ingon ba? Ima. Dipali siya athoibi. Antara amomi. Ka chalo na made. Palo no masi bye bye ni na niya. Kaya tarjoy pa. Yare ni na. Ito taksalakta. Yare na ju. Bimata sinang. Macha tang yabro kay no ni. Yare ka. Mingjen bore. Nek to ji. To je ama tang je sirim tang to lo hapsara to. Sarau to sin tharo ne. Yare mingjen jang. To. Yare ba. No to di yaro yi. Anak pagi di bungo ano. Kange. Yaro ba. Yare. Postare. Ay tuma sira. Tumba dam janga dam. Tan sa to ga janga dam. Sa to chang. Sama ke tuma ke ko ay. Adu sa to ba to ma sa. Kange. Tu. Ada dolar malay je. Kanagi yun no sibo. Nasan pagi? Sana pagi. Manindro. Manindro ke ay. Manindro ke. Leso matonda. Hoi. Nanti ya mesti ba. Mama tunda tunga na lay beto. Pam da ba ina. Malay jadi ngaji pare tuma sunu. Mathang yum yam lay dai ma. Adi datagi lay re. Maningdana tatongi lay re. Nakandana kogenorengi lay re. Kogena ne to. Kogena manungda lay to khali ji manungda. Kau. Kau re tali. Kaji. Pare. Tanda cha thoi ma.
ꯑꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯍꯌꯦꯡꯁꯨ ꯄꯩꯇ ꯂꯥꯛꯑꯦ ꯇꯧꯋꯤ ꯀꯩꯅꯣ ꯈꯔ ꯂꯥꯛꯑꯦꯗꯣ ꯑꯒꯨ ꯂꯥꯛꯑꯦꯗꯣ ꯅꯁꯨ ꯅꯨꯄꯥ ꯑꯒꯨ ꯂꯥꯛꯑꯦꯗꯣ ꯑꯩꯈꯣꯏ ꯑꯒꯨꯁꯦ ꯉꯁꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯂꯥꯛꯑꯦ Nang kai chaluba. ꯍꯣꯁ ꯆꯠꯂꯨꯏ Oi ka leida rai do. ꯂꯥꯛꯀꯦꯁꯦ ꯆꯥꯊꯣꯛ ꯅꯨꯡꯁꯤꯕ ꯅꯪ ꯅꯁꯨꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯅꯪ ꯆꯟꯗꯣꯟꯒ ꯊꯤꯜꯂꯦ Ai bo. Thili thili. ꯊꯤꯜ ꯂꯩꯔꯝꯃꯦ Fajabro. ꯐꯖꯩ ꯌꯥꯝ ꯑꯩꯁꯨ ꯆꯥꯛꯀ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛ ꯂꯥꯛꯀꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯅꯤꯅꯅꯦꯗꯅꯦ ꯇꯧꯔꯣ ꯌꯥꯔꯦ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯁꯥꯏ ꯃꯇꯦꯛꯁꯦ ꯑꯩꯅ ꯍꯤꯡꯒꯣꯜ ꯀꯣꯏꯒꯦꯅ ꯇꯧꯕꯅꯦꯕ ꯑꯩꯅ ꯇꯦꯛ ꯇꯦꯛ ꯌꯣꯄꯥꯛ ꯃꯆꯥꯒ ꯐꯝꯃꯒ ꯇꯧꯕꯗꯣ ꯌꯦꯡ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯙꯅꯤꯅ ꯇꯧꯊꯣꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯙꯅꯤ ꯏꯕꯥꯅꯤꯗꯤ ꯑꯁ ꯏꯃꯨꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯃꯤꯅꯤ ꯊꯕꯛꯁꯨ ꯌꯥꯝ ꯀꯟꯖꯩ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯦ ꯍꯥꯏꯅꯔꯤꯅꯦ ꯅꯨꯄꯥꯁꯦ ꯈꯪꯅꯕꯒ ꯑꯝꯇ ꯅꯠꯇꯦ ꯑꯗꯩ ꯆꯤꯆꯥꯁꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯍꯧꯗꯣꯏꯅꯣꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯖꯗꯝꯅꯦ ꯃꯌꯥꯝ ꯅꯝꯗꯅ ꯄꯥꯜꯍꯜꯂꯤꯕ ꯑꯁ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯁꯥꯁꯤꯗ ꯎꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯑꯗꯨꯝ ꯇꯧꯖꯔꯦ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯝꯕꯅꯤꯅ ꯑꯁ ꯂꯣꯏ ꯇꯧꯕꯤꯔꯝꯃꯤ ꯑꯩꯅ ꯌꯣꯄꯥꯛ ꯃꯆꯥ ꯑꯃ ꯋꯥꯖꯕꯗꯣ ꯃꯥ ꯂꯣꯏ ꯇꯧꯕꯤꯔꯝꯃꯤ ꯈꯨꯗꯛꯇ ꯁꯤꯗꯒꯤ ꯁꯦꯝꯖ ꯁꯥꯖꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯃꯅꯤ ꯍꯤꯡꯒꯣꯜꯗꯤ ꯀꯣꯏꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯔꯤꯕꯅꯦꯕ ꯁꯤꯒꯁꯦ ꯁꯥꯏꯒꯁꯦ ꯁꯤ ꯃꯇꯦꯛꯁꯤ ꯂꯩ ꯇꯋꯥꯔꯁꯦ ꯈꯔ ꯁꯣꯡꯕꯗꯨꯗ ꯃꯣꯏꯅ ꯌꯥꯟꯊꯠꯂꯝꯕꯅꯤ ꯑꯗꯨꯒ ꯍꯤꯡꯒꯣꯜꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯊꯝꯕꯤꯔꯝꯃꯤ ꯁ꯭ꯋꯥꯏ ꯃꯅꯨꯡꯒꯁꯦ ꯑꯩꯅ ꯐꯝꯃꯒ ꯂꯣꯏ ꯇꯧꯖꯔꯤꯅꯤ ꯁꯤꯅ ꯑꯩꯈꯣই ꯃꯣꯃꯣꯒꯤ ꯅꯨꯄꯤ ꯑꯕꯦꯅ ꯀꯣꯏꯖꯔꯤꯅꯦ ꯍꯤꯡꯒꯣꯜꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯈꯔ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯑꯃ ꯊꯥꯔꯦ ꯃꯥꯏꯁꯦ ꯃꯣꯔꯣꯛ ꯑꯍꯨꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯆꯥꯗꯣ ꯊꯥꯔꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯁ꯭ꯋꯥꯏꯒꯁꯤꯅ ꯑꯩꯅ ꯈꯔ ꯇꯧꯔꯤꯅꯤ ꯁꯤ ꯂꯩꯁꯤꯡꯁꯤꯁꯨ ꯑꯩꯅ ꯊꯥꯖꯤꯟꯖꯔꯤꯅꯤ ꯑꯗꯒꯤ ꯁꯤ ꯁꯅꯥꯔꯩꯁꯤꯡꯒꯁꯦ ꯑꯩꯅ ꯊꯥꯔꯤꯅꯤ ꯁ꯭ꯋꯥꯏꯁꯦ ꯇꯅꯥꯟꯅ ꯑꯩꯅ ꯂꯣꯏ ꯁꯦꯡꯗꯣꯛꯆꯔꯤꯅꯤ ꯁ꯭ꯋꯥꯏꯁꯦ ꯐꯝꯃ ꯌꯣꯄꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯁꯤꯁꯤꯡꯁꯦ ꯇꯞ ꯇꯧꯒꯦ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕꯗꯤ ꯑꯕꯦꯝ ꯍꯣꯏꯅ ꯌꯥꯝ ꯆꯩꯌꯦꯕ ꯑꯩꯒꯤꯁꯦ ꯂꯦꯐ ꯍꯤꯞꯁꯦ ꯗꯤꯁꯂꯣꯀꯦꯠ ꯇꯧꯈꯤꯕꯅꯤ 2003ꯗ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯁꯀ꯭ꯔꯨ ꯑꯁꯥꯡꯕ 2 ꯍꯥꯞꯄꯒ ꯂꯩꯔꯤ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯣꯡꯁꯦ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯗꯣ ꯑꯗꯒꯤ ꯃꯦꯗꯥꯟꯇꯥ ꯃꯦꯗꯤꯁꯤꯇꯤꯗꯁꯨ ꯌꯦꯡꯉꯦ ꯑꯗꯩꯗ ꯃꯣꯏꯅ ꯀꯩꯅꯣ ꯍꯥꯏ ꯇꯣꯇꯦꯜ ꯍꯤꯞ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯁꯦ ꯑꯗꯨꯗ ꯑꯩꯅꯗꯤ ꯍꯤꯞꯁꯤꯗꯤ ꯂꯧꯊꯣꯛꯅꯤꯡꯗ꯭ꯔꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔꯔꯣꯏꯅ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯀꯥꯟꯗꯗꯤ ꯆꯍꯤ ꯑꯃ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯀꯥꯟꯗꯗꯤ ꯙꯅꯦꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩꯁꯦ ꯀꯩꯝꯇ ꯑꯋꯥꯕ ꯑꯗꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯑꯩꯅ ꯁꯣꯜꯂ ꯂꯩꯈ꯭ꯔꯒ ꯑꯗꯨꯅ ꯇꯧꯔꯔꯣꯏ ꯃꯣꯏꯅꯁꯨ ꯌꯥꯔꯤꯈꯣꯏ ꯁꯤꯖꯤꯟꯅꯔꯣ ꯐꯝꯃ ꯂꯩꯌꯣ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅꯗꯤ ꯁꯨꯝ ꯇꯧꯅꯤꯡꯕ ꯑꯕꯦꯝꯃꯅꯗꯤ ꯌꯥꯝ ꯆꯩꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯅꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯃꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯚꯤꯗꯤꯑꯣꯗꯤ ꯑꯝꯇ ꯂꯧꯔ ꯁꯥꯎꯟꯗꯤ ꯌꯥꯔꯔꯣꯏ ꯃꯁꯛꯇꯤ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯁꯥꯎꯟꯗꯤ ꯏꯁꯩ ꯊꯥꯕꯅꯤꯅ ꯐꯥꯞꯄ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏ ꯃꯥ ꯆꯟꯗꯣꯟ ꯊꯤꯜꯂꯦ ꯌꯥꯝ ꯐꯖꯔꯦ Chani ai. Kari no sibu. Sibu dokharge. Dokano. Dokho. ꯍꯟꯗꯛꯇꯤ ꯀꯩꯝ ꯆꯥꯗꯕꯤꯅꯤ ꯇꯧꯔꯤꯁꯦ Chani. ꯃꯔꯩ ꯇꯧꯗꯅ ꯆꯥꯔꯣ ꯑꯗꯨꯝ ꯑꯗꯨꯝ ꯂꯩꯕ ꯄꯥꯏ ꯂꯩꯗꯤ ꯏꯪꯉ ꯍꯥꯎꯔꯣꯏꯌꯦ Khangeba. ꯆꯥꯗꯤ ꯁꯨꯡꯆꯥ ꯆꯥꯗꯦ ꯉꯁꯥꯏꯗꯩ ꯃꯆꯥ ꯑꯃ ꯄꯥꯏꯕ꯭ꯔꯣ ꯆꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅꯦ ꯆꯥꯊꯣꯛꯑ ꯆꯪꯉꯁꯦ ꯑꯩ ꯍꯤꯡꯒꯣꯜ ꯈꯤꯇꯪ ꯐꯗꯤꯒꯣꯝ ꯊꯥꯖꯤꯜꯂꯝꯒꯦ ꯅꯪꯒꯤ ꯑꯗꯨ ꯆꯥꯊꯣꯛꯑꯣ ꯐꯗꯤꯒꯣꯝ ꯊꯥꯔꯝꯒꯦꯕ Tharamo. ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯊꯥꯔꯝꯃꯨꯔꯥ Tharju yai thadju yai. ꯑꯗꯨ ꯆꯥꯊꯣꯛꯑꯣ Thadai no. ꯁꯤꯗ ꯑꯩ ꯉꯁꯥꯏꯗ ꯇꯧꯔꯤꯁꯦ Nang na sida yari do. ꯍꯣꯏ ꯏꯃꯥ Yo pa ka pai do. ꯑꯥꯎ ꯅꯪ ꯎꯕ꯭ꯔꯣ Ha. ꯎꯕ꯭ꯔꯣ Ui. ꯑꯣ ꯑꯗꯨ ꯅꯪꯒꯤꯗꯤ ꯑꯩꯅꯅꯦ ꯍꯪꯒꯥꯝꯒ ꯊꯥꯔꯝꯒꯦ ꯇꯧꯅꯤ Tharamo. ꯍꯪꯒꯥꯝ ꯑꯗꯨ ꯊꯣꯡ ꯆꯥꯊꯣꯛꯑꯣ ꯑꯗꯨ ꯆꯥꯊꯣꯛꯑꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯑꯥ Ai am chawning chani. ꯑꯗꯨ ꯆꯥꯅꯕ ꯊꯣꯡꯗꯕ ꯆꯥꯊꯣꯛꯑꯣ ꯑꯗꯣ Chare tu. ꯑꯗꯣ ꯑꯩꯁꯦ ꯑꯃꯨꯛ ꯌꯥꯜꯂꯨꯒꯦꯀꯣ Yaru tu. ꯍꯣꯏ ꯆꯥꯊꯣꯛꯃꯣ Yam yaru roi na ko chokte ni. ꯈꯤꯇꯪ ꯌꯥꯟꯒꯦ Kitang yaru. ꯆꯥꯊꯣꯛ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯩ ꯇꯧꯔ ꯂꯩꯔꯒ ꯁꯨꯡꯆꯥ ꯆꯥꯗꯕꯤꯅꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯃꯌꯥꯡꯁꯦ ꯌꯥꯝꯅ ꯀꯪꯖꯜꯂꯦ
ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯟꯁꯤꯌꯣꯔꯁꯦ ꯑꯗꯨꯝ ꯄꯤꯊꯛꯑꯦ ꯏꯟꯁꯤꯌꯣꯔ ꯄꯤꯊꯛꯄꯁꯤꯅꯗꯤ ꯈꯔ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯇꯨꯜꯁꯤꯁꯦ ꯁꯤꯒꯤꯅꯤꯅ ꯄꯥꯝꯃꯨꯗꯅ ꯎꯟ ꯍꯦꯛ ꯈꯟꯕꯤꯔꯤꯅꯦ ꯆꯦꯔꯪꯅ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯇꯧꯔꯒ ꯁ꯭ꯋꯥꯏꯁꯦ ꯑꯩꯅ ꯑꯝꯇ ꯊꯥꯖꯤꯟꯒꯦ ꯇꯧꯋꯦ Kayno sini. Wari male. Radio ki wari male ka. Weh muda kayno mani sih. Ima satu piro. Wari ini, wari ini. Yuan kaya yari sini kena. Ini. Dane. Lala anak chokani hai tu masih dah apa munda. Ima, kutai do kayno. Kayno. Kutai do. Kado lagi. Tando satu. Si tan ni. Oh ya ada satu. Jawab tanah. Saya untuk lagi. Itu pun satu. Saya nang jawab. Sangkom dilo sakra ba? Jawab. Ha. 자, Oh pare pare. 치즈. Apa jo cara apa do apa cara. Hari ni kangen tak leh muda. Kamu mau ni? Abu ngoy. Oh di Bali. Di Bali ya. Lawa mungkin nanti lah oh mau macam tu di. Anak di pun tak soalnya. Somdani saya mau khazale. Yang bene kong ini kerai tu. Gari ni. Gari ni. Saya mau khazale ya, oi thamang. Oi nungdang bazan namang. Koi tulsi je hadakti yam phajaba. Aduda koi hojik ningdamda osalabani ꯑꯩꯈꯣꯏꯒꯤ ꯎꯟ ꯇꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯇꯨꯜꯁꯤꯁꯦ ꯆꯠꯅꯗꯦ ꯀꯪꯗꯦꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯆꯦꯔꯪꯅ ꯌꯣꯝꯁꯤꯟꯕꯤꯕꯅꯦ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯍꯦꯛ ꯇꯧꯕꯅꯦ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯃꯣꯃꯣꯗꯤ ꯏꯔꯨꯖꯗꯗꯤ ꯇꯨꯜꯁꯤ ꯄꯥꯏꯗꯦꯕ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯂꯧꯊꯣꯛꯄꯁꯤꯗꯤ ꯗꯤꯄꯥꯂꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯂꯧꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯇꯨꯜꯁꯤꯁꯦ ꯂꯧꯊꯣꯛꯄꯤꯒꯦ ꯉꯁꯥꯏꯗꯒꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯗꯤꯄꯥꯂꯤꯁꯨ ꯂꯩꯇꯕ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯩ ꯂꯧꯊꯣꯛꯄꯤꯔꯒꯦ ꯇꯨꯜꯁꯤꯁꯦ ꯑꯩꯒꯤ ꯁꯅꯥꯔꯩꯁꯤꯒꯤ ꯈꯨꯐꯖꯁꯤ ꯂꯩꯇ꯭ꯔꯦ ꯑꯁ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯁꯥꯠꯄꯁꯤꯗꯤ ꯐꯖꯕꯁꯤꯗꯤꯕꯀꯣ ꯑꯁ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯈꯔ ꯌꯥꯝ ꯀꯨꯏꯅꯁꯨ ꯁꯥꯠꯂꯦ ꯁꯅꯥꯔꯩꯁꯦ ꯈꯨꯐꯖꯁꯦ ꯕ꯭ꯂꯔ ꯆꯠꯇꯅꯕ ꯍꯥꯏꯗꯤ ꯕ꯭ꯂꯔ ꯆꯠꯇ꯭ꯔꯦ ꯁꯅꯥꯔꯩ ꯑꯃꯃꯝꯅ ꯌꯥꯡꯅ ꯃꯟꯕꯗꯣ ꯑꯗꯨ ꯇꯧꯗꯦꯕ ꯀꯨꯏꯅ ꯆꯠꯂꯦꯕ ꯁꯤꯒꯤꯒꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯁꯤꯒꯤ ꯑꯩꯁꯦ ꯈꯔ ꯆꯥꯎꯊꯣꯛꯍꯟꯕꯅꯤꯀꯣ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯃꯌꯥꯏꯒꯤꯁꯦ ꯁꯤꯁꯦ ꯊꯤꯅ ꯀꯨꯏꯔꯕꯅꯦ ꯁꯦ ꯑꯩꯈꯣꯏ ꯑꯕꯦꯅ ꯏꯃꯥ ꯆꯥꯅꯅꯕ ꯍꯧꯕ ꯇꯟꯅꯦ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯇꯝꯃꯛꯑꯦ ꯑꯩꯗꯤ ꯇꯟꯁꯦ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯗꯦꯕ ꯀꯌꯥ ꯊꯣꯏꯅ ꯆꯥꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯡꯂꯪꯗ ꯂꯪꯊꯣꯛꯄ ꯇꯟꯁꯦꯗ ꯑꯉꯥꯡꯈꯩ ꯆꯥꯈ꯭ꯔꯦ ꯃꯣꯏꯗꯤ ꯍꯥꯎꯋꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯔꯛꯑꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯪꯊꯣꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯇꯟꯁꯦ ꯆꯥꯔꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯁꯦ ꯇꯟꯁꯦ ꯆꯥꯔꯒ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯪꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣꯅ ꯌꯦꯡꯉꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯇꯟꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯦꯁ ꯕꯠꯁꯦ ꯁꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯟꯇꯦꯜꯂꯤ ꯃꯥ ꯀꯔꯤ ꯇꯧꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯕꯤꯅꯦ ꯊꯣꯛꯑꯦ ꯂꯤꯁꯅ ꯅꯥꯀꯟ ꯑꯅꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯀꯣꯛꯊꯣꯛꯑꯦ ꯃꯣꯏꯗꯨꯒ ꯀꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯝꯃꯤꯅ ꯈꯔ ꯌꯧꯅ ꯆꯥꯎꯏꯅꯦ ꯌꯧꯅ ꯉꯁꯤꯁꯦ ꯌꯨꯕꯤ 3ꯅꯦ ꯈꯣꯏꯁꯦ ꯂꯤꯖꯨꯟꯅ ꯑꯗꯨ ꯁꯤꯃꯗꯤ ꯈꯔ ꯀꯨꯏꯔꯕꯅꯤꯅ ꯑꯩꯅ ꯅꯨꯡꯁꯥꯒ ꯐꯧꯗꯣꯛꯑ ꯊꯝꯕꯗꯨꯗ ꯈꯔ ꯀꯪꯖꯜꯂꯦ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯅꯍꯥꯟ ꯍꯦꯛꯄ ꯑꯗꯨꯅ ꯅꯧꯔꯤ ꯌꯥꯝꯅ ꯃꯀꯨꯗꯣ ꯁꯪꯉꯤꯕ ꯅꯍꯥꯟꯒꯤ ꯑꯅꯤꯗꯨꯅ ꯃꯍꯤ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯃꯍꯤꯁꯦ ꯆ꯭ꯔꯣꯛ ꯍꯥꯏ ꯃꯀꯨꯁꯦ ꯌꯥꯝ ꯄꯥꯏ ꯑꯩꯈꯣꯏ ꯌꯨꯕꯤ ꯃꯁꯥꯁꯤꯅ ꯌꯥꯝ ꯆꯥꯏꯕꯁꯦ ꯑꯇꯩ ꯑꯔꯩꯕ ꯌꯨꯕꯤꯒ ꯃꯥꯟꯅꯗꯦ
ꯕꯖꯥꯔꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯗꯗꯤ ꯃꯀꯨꯁꯦ ꯌꯥꯝ ꯊꯥꯏꯗꯅ ꯃꯀꯨꯁꯦ ꯄꯥꯗꯤ ꯄꯥꯏ ꯀꯩꯁꯨ ꯄꯥꯔꯤꯁꯦ ꯁꯣꯁ ꯇꯥꯏꯍꯦ ꯁꯤ ꯀꯩ ꯀꯩꯅꯣ ꯇꯧꯋꯦꯗ ꯁꯤ ꯅꯥꯜꯂꯦ ꯁꯤ ꯅꯥꯜꯂꯦꯕ ꯁꯥꯏꯅ ꯁꯤ ꯃꯀꯨ ꯊꯥꯡ ꯃꯆꯥꯁꯤꯅ ꯈꯤꯇꯣꯛꯑꯣ ꯃꯀꯨ ꯁꯤ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯕ ꯁꯥꯏꯅ ꯄꯥꯏꯁꯜꯂꯣ ꯌꯦꯡꯒꯦ ꯑꯁ ꯆꯥꯎꯋꯤ ꯌꯨꯕꯤꯁꯦ ꯍꯥꯎꯔꯅꯤ ꯕ꯭ꯂꯔ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯌꯨꯕꯤꯗꯣ ꯅꯝꯍꯧꯒꯦ ꯁꯤꯗꯤ ꯌꯨꯕꯤ 3ꯅꯦ ꯈꯣꯏꯁꯦ ꯁꯤꯃ ꯑꯃꯨꯛ ꯊꯨꯒꯥꯏꯔꯒ ꯌꯦꯡꯒꯦ ꯌꯥꯔꯦ ꯊꯨꯒꯥꯏꯔꯣ ꯏꯃꯥ ꯁꯤꯁꯦ ꯈꯣꯛꯍꯧꯗꯅ ꯄꯨꯝꯁꯟꯒꯦ ꯇꯧꯔꯛꯑꯦ ꯑꯁ ꯁꯦ ꯑꯁ ꯑꯁ ꯃꯤ ꯐꯖꯔꯀꯥꯟꯗ ꯑꯁ ꯐꯖꯔꯦ ꯁꯤꯗꯤ ꯌꯨꯕꯤ ꯌꯥꯝ ꯐꯖꯔꯦꯗ ꯅꯝꯃꯔꯣ ꯌꯨꯕꯤ 3 ꯊꯣꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯏꯐ ꯐꯖꯔꯦ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯅꯍꯥꯟ ꯍꯦꯛꯄꯅꯦꯕ ꯁꯤ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯉꯣ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯀꯨꯏꯔꯦꯕ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯈꯤꯇꯪ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯕ꯭ꯔꯁꯦ ꯁꯦꯡꯉꯦ ꯂꯥꯏ ꯌꯨꯕꯤ ꯈꯦꯔ ꯍꯧꯒꯦ ꯇꯧꯅ ꯌꯨꯕꯤ ꯀꯥꯞꯁꯦ ꯈꯪꯗꯦ ꯁꯦꯡꯉꯦ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯈꯥꯏꯗ ꯉꯥꯏꯔꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯌꯨꯕꯤꯁꯦ ꯌꯥꯗ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯁꯤ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯑꯁ ꯄꯥꯝꯃꯨꯕꯁꯤ ꯁꯤꯒꯤꯁꯤꯗꯤ ꯊꯥ ꯑꯃ ꯐꯥꯔꯦꯕ ꯁꯪꯒꯣꯏꯗ ꯑꯗꯨꯝ ꯊꯥꯗꯔ ꯊꯝꯕ ꯁꯤ ꯈꯤꯇꯪ ꯅꯥꯀꯟ ꯅꯥꯝꯃꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯍꯧꯔꯝꯃꯦ ꯃꯍꯤꯗ ꯌꯨꯕꯤꯗ ꯑꯃꯨꯛ ꯅꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯁꯦ ꯑꯁꯤꯔꯣ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯍꯦꯟꯅ ꯈꯔ ꯆꯥꯅꯕ ꯍꯧꯔꯛꯑꯣ ꯑꯗꯨꯅꯦ ꯈꯤꯇꯪ ꯌꯥꯝ ꯍꯧꯋꯦ ꯌꯨꯕꯤ ꯃꯍꯤ ꯄꯤꯁ ꯇꯥꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣ ꯆꯦ ꯅꯪꯁꯦ ꯌꯨꯕꯤ ꯃꯍꯤꯅꯦ ꯄꯤꯁ ꯇꯥꯔꯒ ꯀꯃꯥꯏꯅ ꯍꯥꯞꯆꯥꯅꯣ ꯈꯦꯔꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯝ ꯀꯥꯗ ꯏꯃꯥꯒꯤ ꯀꯥꯗ ꯏꯪꯂꯤꯁ ꯌꯥꯝ ꯀꯟꯅ ꯂꯣꯜꯂꯤ ꯑꯁ ꯐꯖꯔꯦꯍꯦ ꯁꯤꯗꯤ ꯄꯨꯡ ꯌꯣꯝꯒꯩ ꯁꯥꯠꯂꯦ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯗ ꯄꯥꯝꯕꯤ 2ꯅꯦꯕ ꯁꯤꯃꯒ ꯉꯁꯥꯏꯒꯤꯗꯨꯒ ꯑꯁ ꯐꯖꯕꯗ ꯂꯣꯏꯔꯦ ꯑꯩꯁꯦ ꯐꯖꯃꯟꯗꯅ ꯃꯌꯥꯝꯗ ꯎꯅꯤꯡꯗꯅ ꯄꯪꯎꯠꯇ ꯎꯠꯆꯔꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯤꯒꯤ ꯂꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯄꯣꯔꯛꯄꯅꯦꯕ ꯄꯦꯆꯤꯃꯤꯌꯝꯗꯒꯤ ꯑꯋꯥꯡꯕ ꯑꯃ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯇꯦꯛꯈ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯆꯥ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯅꯦ